ꯑꯄꯪ ꯆꯨꯝꯆꯠ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥ ꯄꯥꯈꯪ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯗꯤ ꯁꯤꯡꯉꯤ, ꯑꯇꯣꯝꯕꯗꯨꯗꯤ ꯌꯥꯝꯅ ꯄꯪꯉꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯀꯟꯅ ꯅꯥꯔꯗꯨꯅ ꯅꯣꯡꯃ ꯃꯌꯥꯝꯕ ꯑꯁꯤꯡꯕ ꯑꯗꯨꯅ ꯃꯅꯥꯎ ꯑꯄꯪꯕꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯃꯥꯁꯤ ꯅꯥꯔꯦ, ꯏꯌꯥꯝꯕ ꯁꯪꯍꯧꯒꯦ, ꯅꯪ ꯂꯧꯕꯨꯛ ꯀꯨꯝꯂꯒ ꯐꯧꯗꯨ ꯈꯔ ꯌꯦꯡꯉꯨꯆꯣ." ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯄꯪꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯂꯧ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ꯫ ꯂꯧꯕꯨꯛ ꯌꯧꯔꯨꯕ ꯃꯇꯝꯗ ꯐꯖꯈ꯭ꯔꯕ ꯀꯛꯆꯦꯡ ꯐꯧ ꯃꯌꯥꯝꯗꯨ ꯃꯃꯤꯠꯇ ꯀꯛꯆꯦꯡ ꯑꯣꯏꯅ ꯎꯔꯗꯨꯅ ꯐꯧꯗ ꯀꯛꯆꯦꯡ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯤꯕ ꯆꯩꯅ ꯂꯣꯏꯅ ꯀꯟꯊꯠꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯃꯅꯥꯎ ꯑꯄꯪꯕꯅ ꯀꯛꯆꯦꯡ ꯃꯌꯥꯝ ꯍꯥꯠꯂꯝꯃꯦ ꯄꯥꯎ ꯇꯥꯕꯗ ꯃꯌꯥꯝꯕꯅ ꯃꯥꯡꯂꯦꯗꯅ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯁꯪꯂꯝꯃꯨ ꯐꯧ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯄꯪꯅ ꯑꯅꯥꯕ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯑꯅꯥꯕꯤꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯅꯥꯕꯗꯤ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯏ ꯍꯥꯏꯗꯨꯅ ꯐꯨꯡꯒꯥꯗ ꯁꯧꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯊꯥꯡꯊꯔꯒ ꯃꯃꯥꯒꯤ ꯃꯌꯥꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯃꯥꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯑꯗꯨꯝ ꯃꯌꯥ ꯀꯥꯔꯒ ꯁꯤꯔꯦ꯫ ꯃꯃꯥꯅ ꯃꯌꯥ ꯀꯥꯕꯗꯨ ꯎꯔꯒ ꯆꯨ ꯆꯥꯅꯤꯡꯕ ꯃꯥꯜꯂꯦ ꯏꯪꯈꯣꯜꯗꯒꯤ ꯆꯨ ꯑꯃ ꯂꯧꯔꯨꯔꯒ ꯃꯃꯥꯒꯤ ꯃꯌꯥꯗ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯃꯌꯥꯝꯕꯅ ꯍꯜꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯦꯗꯣ꯫ "ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯕꯨꯡꯉꯣ ꯅꯪꯁꯦ! ꯐꯔꯦ, ꯏꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯁꯤꯔꯦ, ꯑꯗꯨꯅ ꯄꯣꯠꯂꯣꯏꯅꯕ ꯁꯤꯡ ꯈꯔ ꯆꯜꯂꯨꯆꯣ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯅꯥꯎ ꯑꯄꯪꯅ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯎꯃꯪꯗ ꯁꯤꯡ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯐꯖꯈ꯭ꯔꯕ ꯎꯖꯥꯎ ꯑꯃ ꯊꯦꯡꯅꯔꯦ꯫ ꯎꯖꯥꯎ ꯑꯗꯨ ꯀꯥꯈꯠꯂꯒ ꯃꯁꯥ ꯑꯆꯧꯕ ꯑꯃꯗ ꯇꯣꯡꯂꯦ, ꯑꯗꯨꯒ ꯃꯥꯅ ꯇꯣꯡꯂꯤꯕ ꯃꯁꯥꯗꯨ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯄꯪꯅ ꯇꯧꯔꯤꯕꯗꯨ ꯅꯨꯄꯥ ꯑꯅꯤꯅ ꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯡꯉꯛ-ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯎꯁꯥ ꯇꯦꯛꯄꯗ ꯅꯪꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯅꯤ, ꯅꯪ ꯁꯣꯛꯄ ꯇꯥꯔꯦ." ꯍꯥꯏꯕꯒ ꯑꯄꯪꯅ ꯇꯣꯡꯂꯤꯕ ꯃꯥꯅ ꯌꯥꯜꯂꯨꯔꯤꯕ ꯎꯁꯥꯗꯨ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯖꯝ ꯍꯦꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯄꯪꯗꯤ ꯂꯥꯏꯕꯛ ꯐꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯧꯗ꯭ꯔꯦꯗꯣ꯫ ꯑꯄꯪꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ, ꯇꯨꯡꯒꯤ ꯋꯥ ꯍꯥꯏꯕ ꯉꯝꯕ ꯃꯤꯅꯤ ꯈꯟꯗꯨꯅ ꯃꯇꯨꯡ ꯄ꯭ꯔꯞ ꯏꯟꯅꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯥꯝꯗꯨꯅ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯁꯤꯗꯤ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯤ, ꯁꯥꯟꯅꯊꯣꯛꯁꯤ ꯈꯟꯗꯨꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯄꯪꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯕ ꯁꯥꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ ꯃꯔꯨꯞ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ! ꯃꯔꯨꯞ, ꯅꯍꯥꯛ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ. ꯀꯔꯤꯒꯨꯝꯕ ꯍꯥꯛꯊꯤ 3ꯂꯛ ꯈꯜꯂꯕ ꯉꯁꯤ ꯁꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯅꯤꯗꯣ ꯆꯠꯈ꯭ꯔꯦ꯫ ꯑꯄꯪ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯋꯥꯔꯦꯗꯣ꯫ ꯍꯥꯛꯊꯤ ꯈꯜꯂꯛꯀꯗ꯭ꯔ ꯈꯟꯕꯗ ꯃꯥ ꯂꯥꯏꯃꯟ ꯑꯣꯏꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯀꯥꯟ ꯍꯦꯛ ꯀꯥꯟꯅꯗꯅ ꯍꯥꯛꯊꯤ 2ꯔꯛ ꯈꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯠꯇ ꯃꯉꯥꯏꯔꯦ꯫ ꯑꯄꯪ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯥꯝ ꯋꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯄꯪꯗꯣ ꯍꯥꯛꯊꯤ ꯑꯃ ꯀꯣꯛ ꯍꯦꯛ ꯈꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ "ꯑꯩ ꯁꯤꯔꯦ, ꯑꯩ ꯁꯤꯔꯦ, ꯑꯩ ꯁꯤꯔꯕ ꯃꯤꯅꯤ" ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯁꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯀ꯭ꯔꯣꯡ ꯑꯃ ꯊꯦꯡꯅꯔꯨꯔꯦ꯫ ꯎꯀ꯭ꯔꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯎꯀ꯭ꯔꯣꯡ ꯑꯗꯨꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯑꯅꯤꯒꯤ ꯂꯣꯠꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯍꯨꯔꯥꯟꯕ ꯑꯅꯤꯗꯣ ꯎꯀ꯭ꯔꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯦ, ꯅꯍꯥꯛ ꯀꯅꯥꯅꯣ?" ꯑꯄꯪꯅ "ꯑꯩ ꯑꯁꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯨꯔꯥꯟꯕ ꯑꯅꯤꯅ ꯃꯍꯥꯛꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯃꯁꯛ ꯈꯪꯂꯦ꯫ ꯍꯨꯔꯥꯟꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯄꯪꯗꯣ ꯃꯈꯣꯏꯅꯤꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯊꯨꯡꯂꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯅ ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯔꯨꯝꯕ ꯄꯣꯠ ꯄꯨꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯄꯪꯅ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯏꯁꯤꯡ ꯌꯥꯎꯕ ꯈꯣꯡꯍꯥꯝꯕꯨꯟ ꯆꯐꯨ ꯑꯗꯨ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯅ "ꯈꯣꯡꯍꯥꯝꯕꯨꯟꯗꯤ ꯀꯔꯤꯗ ꯀꯥꯟꯅꯅꯤ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯑꯍꯧꯕ ꯄꯣꯠ ꯑꯣꯏꯅ ꯄꯨꯔꯛꯎ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯄꯪꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯌꯦꯡꯂꯛꯄꯗ ꯎꯄꯨ ꯃꯊꯛꯇ ꯄꯨꯡ ꯑꯃ ꯂꯩꯕꯗꯨ ꯀꯣꯛ ꯍꯦꯛ ꯎꯔꯨꯔꯦꯗꯣ꯫ ꯄꯨꯡ ꯑꯗꯨ ꯇꯞꯅ ꯂꯧꯊꯔꯒ ꯃꯅꯥꯎꯗ ꯌꯩꯕꯗ ꯇꯥꯡ ꯍꯦꯛ ꯂꯥꯎꯏ, ꯃꯔꯨꯗ ꯌꯩꯕꯗ ꯘꯤꯟ ꯍꯦꯛ ꯂꯥꯎꯕꯣꯏꯔꯦ꯫ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄꯅꯤꯒ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤꯗꯨꯅ ꯑꯄꯪꯅ ꯄꯨꯡ ꯃꯔꯤꯗꯣ ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯒ ꯘꯤꯟ-ꯇꯥꯡ, ꯘꯤꯟ-ꯇꯥꯡ, ꯘꯤꯟ-ꯇꯥꯡ ꯌꯩꯗꯨꯅ ꯂꯩꯈ꯭ꯔꯕꯣꯏꯔꯦ꯫ ꯄꯨꯡꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯑꯅꯤꯗꯣ ꯀꯟꯅ ꯆꯦꯟꯈ꯭ꯔꯦꯗꯣ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯂꯣꯏꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤ ꯇꯧꯕꯒꯤ ꯏꯃꯨꯡꯗ ꯆꯪꯂꯤꯕꯅꯣ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯑꯄꯪꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯦꯡꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯇꯥꯔꯕ ꯏꯃꯨꯡ ꯃꯄꯨꯅ "ꯃꯁꯤꯗꯤ ꯃꯔꯥꯜ ꯂꯩꯇꯦ, ꯏꯆꯝ ꯆꯝꯕ ꯑꯄꯪꯕ ꯃꯤꯅꯤꯗꯅ, ꯈꯨꯠ ꯊꯥꯕ ꯐꯠꯇꯦꯅ" ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯐꯠꯇꯕ ꯃꯤꯒ ꯈꯛ ꯂꯣꯏꯅꯒꯅꯨ, ꯆꯨꯝꯅ ꯆꯠꯂꯨ. ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨ ꯃꯤꯅ ꯆꯨꯝꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ, ꯈꯣꯡꯕꯥꯟ, ꯇꯨꯔꯦꯜ, ꯃꯤꯒꯤ ꯌꯨꯝ ꯁꯝꯗꯨꯅ ꯂꯥꯛꯄꯣꯏꯔꯦ꯫
ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯃꯃꯥꯡꯗ ꯂꯩꯔꯝꯃꯦ꯫ ꯃꯗꯨ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯀꯨꯝꯒꯦ ꯇꯧꯕꯗ ꯂꯩꯕꯥꯛ ꯐꯪꯗ꯭ꯔꯦ꯫ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯃꯗ ꯌꯥꯟꯗꯨꯅ ꯂꯩꯈ꯭ꯔꯕꯣꯏꯔꯦ꯫ ꯆꯣꯡꯊꯒꯦ ꯍꯥꯏꯅ ꯇꯧꯕꯗꯁꯨ ꯋꯥꯡꯃꯜꯂꯤ꯫ ꯀꯔꯝ ꯇꯧꯅꯤ ꯑꯄꯪ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯃꯨ ꯇꯣꯡꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯄꯪꯅ ꯀꯨꯝꯕ ꯉꯝꯗ꯭ꯔꯦ, ꯈꯔ ꯂꯧꯊꯕꯤꯔꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯃꯨ ꯇꯣꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯄꯪꯗꯨ ꯂꯧꯊꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯄꯥꯏꯔꯤꯉꯩꯗ ꯁꯥꯃꯨꯗꯨ ꯆꯠꯊꯣꯛꯈ꯭ꯔꯦꯗꯣ꯫ ꯃꯈꯣꯏ ꯑꯅꯤ ꯃꯊꯪ ꯃꯊꯪ ꯌꯥꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯦꯅꯥ ꯈꯣꯡꯕ ꯅꯨꯄꯥ ꯑꯃꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯄꯪꯅ ꯑꯃꯨꯛꯁꯨ ꯀꯨꯝꯕ ꯉꯝꯗ꯭ꯔꯦ, ꯌꯥꯟꯗꯨꯅ ꯂꯩꯔꯦ, ꯂꯧꯊꯕꯤꯔꯝꯃꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯦꯅꯥ ꯁꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯂꯧꯊꯒꯦꯅ ꯁꯥꯃꯨ ꯇꯣꯡꯉꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯔꯤꯉꯩꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯀꯣꯛ ꯍꯦꯛ ꯆꯠꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯔꯦꯡ ꯁꯥꯅ ꯑꯄꯪꯅ ꯃꯊꯛ ꯊꯪꯂꯒ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯄꯪꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣꯖꯥ ꯄꯦꯅꯥ ꯁꯛꯄ, ꯄꯦꯅꯥ ꯏꯁꯩ ꯇꯥꯁꯤ, ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯎꯕ ꯇꯥꯁꯤ꯫" ꯄꯦꯅꯥ ꯁꯛꯄꯅ ꯂꯣꯏꯀꯨꯝ ꯂꯣꯏꯀꯥ ꯁꯛꯂꯝꯃꯤ꯫ ꯏꯁꯩꯗꯨ ꯐꯖꯃꯟꯈ꯭ꯔꯗꯅ ꯑꯄꯪꯅ ꯃꯈꯨꯠ ꯑꯗꯨ ꯀꯣꯛ ꯍꯦꯛ ꯊꯥꯗꯣꯛꯂꯒ ꯕꯥꯂꯣ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛ ꯈꯨꯔꯛꯄꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯃꯥꯏꯗ ꯐꯗ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯈ꯭ꯔꯦ꯫ ꯁꯒꯣꯜ ꯇꯣꯡꯕ ꯄꯦꯅꯥ ꯁꯛꯄꯗꯣ ꯃꯈꯣꯡ ꯇꯦꯛꯂꯦ꯫ ꯁꯥꯃꯨ ꯇꯣꯡꯕꯗꯨꯅ ꯃꯈꯨꯠ ꯇꯦꯛꯂꯦ꯫ ꯑꯄꯪꯗꯤ ꯀꯔꯤꯁꯨ ꯁꯣꯛꯇ꯭ꯔꯕꯣꯏꯔꯦ꯫ ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯦ꯫ ꯃꯥꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯨꯝꯅ ꯄꯪꯕ ꯅꯨꯄꯥ ꯑꯃꯁꯨ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯄꯪꯅ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯤ ꯑꯗꯨ ꯃꯈꯥ ꯄꯥꯡꯅ ꯁꯨꯝ ꯍꯣꯜꯂꯛꯂꯝꯃꯤ꯫ ꯍꯤ ꯑꯗꯨ ꯑꯁꯨꯝ ꯍꯣꯟꯊꯔꯛꯄꯗ ꯇꯣꯔꯕꯥꯟ ꯑꯃꯗ ꯍꯧꯕ ꯎꯒꯤ ꯎꯁꯥ ꯑꯃꯗ ꯈꯣꯏꯒꯤ ꯃꯍꯨꯝꯒꯤ ꯃꯃꯤ ꯏꯁꯤꯡꯗ ꯇꯥꯕꯗꯨ ꯑꯄꯪꯅ ꯎꯔꯨꯔꯦ꯫ ꯑꯄꯪꯅ ꯈꯜꯂꯤ, ꯏꯁꯤꯡ ꯃꯅꯨꯡꯗ ꯈꯣꯏ ꯃꯍꯨꯝ ꯁꯥꯔꯦꯗꯅ꯫ ꯃꯥꯅ ꯍꯤ ꯃꯄꯨ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯅꯪ ꯏꯁꯤꯡꯗ ꯏꯔꯨꯞꯇꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯥꯔꯤꯕ ꯈꯣꯏ ꯃꯍꯨꯝꯁꯦ ꯊꯗꯠꯂꯒ ꯄꯨꯔꯛꯎ꯫ ꯆꯥꯛꯁꯨ ꯂꯥꯝꯃꯦ, ꯈꯣꯍꯤ ꯊꯛꯁꯤ꯫" ꯑꯄꯪ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯈ꯭ꯔꯦꯗꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯀꯨꯏꯅ ꯂꯨꯞꯄ ꯉꯝꯗ꯭ꯔꯦ, ꯏꯁꯥꯗ ꯑꯔꯨꯝꯕ ꯄꯣꯠ ꯀꯤꯁꯦ꯫" ꯑꯁꯨꯝ ꯍꯥꯏꯅꯔꯒ ꯍꯤ ꯃꯄꯨꯒꯤ ꯈ꯭ꯋꯥꯡꯗ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯄꯨꯜꯂꯒ ꯑꯃꯨꯛ ꯂꯨꯞꯈ꯭ꯔꯕꯣꯏꯔꯦ꯫ ꯍꯟꯗꯛꯇꯤ ꯐꯥꯎꯒꯠꯂꯛꯇ꯭ꯔꯦ꯫ ꯐꯥꯎꯒꯠꯂꯛꯄꯒꯤ ꯃꯍꯨꯠ ꯀꯣꯡꯒꯣꯟ ꯑꯣꯏꯅ ꯀꯥꯔꯛꯄꯗꯨ ꯑꯄꯪꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯄꯪꯅ ꯃꯊꯟꯇ ꯆꯥꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯧ ꯑꯗꯨ ꯄꯪꯊꯤꯟ ꯊꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯣꯡꯒꯣꯟꯁꯨ ꯀꯥꯔꯛꯇ꯭ꯔꯦ, ꯍꯤ ꯃꯄꯨꯗꯨꯁꯨ ꯐꯥꯎꯒꯠꯂꯛꯇ꯭ꯔꯦ꯫ ꯑꯄꯪꯗꯣ ꯍꯤ ꯑꯗꯨ ꯃꯈꯥ ꯄꯥꯡꯅ ꯍꯣꯟꯊꯔꯛꯇꯨꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯦꯗꯣ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯑꯄꯪꯕ ꯃꯤꯒ ꯃꯔꯨꯞ ꯑꯣꯏꯗꯣꯏ ꯁꯔꯨꯛ ꯑꯁꯤꯡꯕ ꯃꯤꯒ ꯌꯦꯛꯅꯕ ꯑꯣꯏꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯁꯤꯡꯕ ꯃꯤꯒ ꯌꯦꯛꯅꯕꯗꯒꯤ ꯑꯄꯪꯕꯒ ꯃꯔꯨꯞ ꯑꯣꯏꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤ ꯍꯥꯏꯕꯒꯨꯝ ꯑꯄꯪꯕ ꯂꯣꯏꯅꯔꯨꯕ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯔꯨꯞ ꯍꯤ ꯃꯄꯨ ꯑꯔꯦꯝꯕꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ꯫